Manipur da hauzik oiriba phibam masida anauba langon amagi mapau puraduna December kunda Kangladagi haukiba Manipur ki tampagi district singda numit kunmathoni chupna chatkadaba Manipur Youth League mayolgi khongchet ngasi numit kuni janba numita Manipur College tagi lamtharaba matungda 𝐋𝐀𝐍𝐆 Library Club ground da thungkhrei konung mamangda fauna lakiba khongchet aduda tongan ba laikai singi ima event singna lambi da tholaktuna ikai khumnaba utuna amadi pukning thogatuna taramna okhi khongchet loi sing aduna mafam aduda thunglaraba matung mafam aduda miyam mikap thoknaba amadi wakhal taminanaba mifam ama pangthokhi mifam aduda Nambol Sanoi College ke Assistant Professor Dr. Ningombam Srima Social Political Commentator 𝐶𝐆 Nongpok Lengak Apun Baluk ki President Y Mema Athar Hariswar Gwasami amasung mayol gi convener Asem Prince saruk yaki mifam aduga mari leinana Socio Political Commentator 𝐶𝐆 na hai Manipur da Maharaj Garib Niwas na palingai matamda Kabo Valley Barak Valley amadi Imphal Valley ahum masigi mapu oirami Burma gi ningthongna matam amada Manipur da loipot karam libani adubu ngasidi mapalamdagi naron da changlakiba kuki militant singna fawba maitei furupta laknare hauzik aikoi 700 square miles tagi handokna chatpa ngamdrei masidagi handokna awang lamdana sekmaidagi makhadana palel lanba yaraktaba asimak laibak thibani iningthau pamhaibana chahi lising ahumgi mamangda thanamba Manipurgi mafam amabu 700 square miles ta hantharakpa haibasi aikoi siramdai khongpam amada laktribra haina su phongdokhi Danijina lusiba da di marchari se chod saitagra haina zu khangai lambi da mi mayam yo yakshala kudna abhi dandi abi yo mohon yo matam da di British sarkar thungam de mi yising yang khai hena sar yai adabe matum da non cooperation movement gi mom amoina British ne haiba janing da ya thangi mayokta abhi adugo dandi march mayam chakhal padagi chai tara thare chak chana adugi matum da bhar ning taba phange chine abhi long march na tawrise haibadi sangom da sum nairaga makhon thorbugi mawongda masina praja sing khoi mai ilga se makone siga muk manana 1933 da China da changban long march chakhe kilometer lising tharamathoi madana China da revolution kanna tawri moi kangluk ani munabagi arada hujiki China gi long march se ahan da mi lakh ama lani atini moi di aduna khawani moi gi yeknaba nationalist kambuna tana dana moi hat ke tawda strategic retreat amoina maning halla chien sida kilometer lising tara chilinde mi lakh amna horpon Chinese gi long march se world gasi yang phajana record lai Numit kun ni chupna chatharakpa anauba langol amagi mapau putuna chatliba khongset asi hayeng loisinbagi thoram ama Manipur University Kanchipur da miyam gi mifam ama pangthoklaba matungda miyam gi oiba warep khara lauduna Manipur da hauzik oiriba tangdu leita daba asi matau karamna solution ama purakani amadi leipa ke hauzik oiriba aruba phiba masigi matangda miyam karamna thengnagani haiba warep kyasu miyam punna lauminabagi khudong chaba miyam na pibiyu maitei furupna mayok ngariba aruba singnaba sing asi kari no haibadu khangdokpa singnaba sing adu thengnabada kayam khudong thiningai oibagi amadi matau karamna singnaba sing thengnagani haiba wafam kyasu khana nainagani maramaduna Manipur da lairiba miyamna mifam asida saru yabiyu hainasu mayol gi convener Asem Prince da miyamda appeal tawrakli December tang pundagi hawduna chachariba lamsang khongchet asi miyam gi mifam achogong mifam National Assembly ama pangthok jaraga hairiba lamsang khongchet asigi shinbagi thoromadu pangthok jagani maramaduna hairiba miyam gi ba mifam asida miyam punna saruk yaminasi amadi singya da singpangliba iramdam asigi mipum khudimangna tinba matam kya khaidokpiraga hairiba mifam asida punna saruk yaminasi haina mayogi maikai dagi nolukjaba loinana ningsingjari